welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Good afternoon, ELITETV ki test of cartoon ki mahau ming tabi ju aham tara mokchari maru ngasi impala phongba pause singi cartoon singda cartoonisina kari haning liba kari phonong liba kari wakal khang liba du ai mya thamjage aham de lokot jage khoi sanga express ki onthok panida haisida onthok panida haiba cartoon si de yeng video yamna phajaba khoi hoi khoi gi changai festival matam budi lotion gre lotion gre sumada fill torong da ba Karangan nam hakul lamadi am nungai gadabni masigi cartoon je karang thenga jeng na phajai kain haganda handakti sumo ngakni Japan gi gowai sanai se handakti Manipur gi sangai festival du tawgadaba mandrebu hoju phau bato laktre na wangda khoi sangai festival sumo fighting ga tawgi baduni apni ningjang bayai ada ama sumo fighter am sina haire hoine nungai bani ne makoi gi shangmai gi potudi khoi gi Japan gi potagi yamne hena phayena NIngomba handakse khoi sangai festival tawgidre November thada magi calendar yaran tawbuni aduga December gi sina amo khoi gi Hornbill festival December 1 gi tawbuduni November gi tang kuma to diga auruga kunthra bakche dum sei khudingi khoi sangai festival pangtokpani da pangtokhidre ana sida ngasai gi sumo singna khalamba moina makhanga do ga hanaga khoi sagal la kanda ngasai gi BB Sharma sina khoi tamo BB Sharma se tawbuni na handakti Manipur ki sangai festival du tawgadaba mandrebu hojifau baton laktre anamana haidine hoine nungai banine makhoi gi shekmai gi potudi khoi gi Japan gi potagi yam hena pai gaina NIngomba du handakchi lebak si kai film de leige du myam na khange hokiba me hum dagi ni thani pan sujalaka tore ratangi ta hum dadi thani pan suduini tha tare hanjala bani je chalib seduna sugum film de leiba myam na khanba just amu remind to gi wafam ni and thamjage adu mathang leisna khoi sana lebaki loire dana haibaduni loire dana sida wari chana bane moi marup ani kai haiger amasina marubina Mizoram gi wakai ngangba hu kambasi hoji fawba leptri malene na aji hanagi joram thanga chimisogamba bot ka gadre amana hu sille adu sudum lepte adu am hadage no jinen sathi bra ju khang bonte na mayam hainei do na ma mamana maru joine lep khiroi refugee myam gi leibak ne na mayam se to ma chap ko moi di any refugee moi gi friend ni haidana du ni khoi gi mari matani chawda na udani dana loina kokselaga lei du ni dana handak de lei ni crore chamga piu relief camp gi chalaina ba gaina ga India government ga chi e gi ba myama joram thanga the bot kan habne na hek ta honor jarubudu are matara tokre haji karai ba masiju mizo men friend habra adu gi kangbu su kari to rakata ge dum wakai ngang di lep te aduni wakai ngang budi lepoi moi lebak to refugee gi lebak ne na yamna phajaba akagi thlaiba adamba cartooni haina thamjage mathang dulai sina khoi pongna pham gi baloi habduni baloi sida khoi gi kino sina aiga sina akoi magi kuthi ke yeng mani kuthi yeng ba za sina adena man hai nangse sani na makai mari dagi jeng sina leire masi nangna nangi leijaba makai katho madu mana handokani hairi madu da adu NIngomba hai yam phajaba khoi gi MLA minister yeng lai sin nangse sani na makai mari dagi yeng leire sini auna nangse sani na makai mari dagi yeng sel leire ana masi nangi leijaba makai katho ne nang leijere mayam singse bazai kathokro madu da mana handokani hairi na adu tawdu mande ai di leijeba pan sang mayam katho gai si kathok to mande ba adu ngasai gi panji du na haibani mai mathau yeng kera nangse sani na makai mari maktagi yeng selena aduna nangi leijaba lam tum kari kra du loin kathokro adada mana nangonda sani ni khan baje phani aduna madu kathok kadra kathoidra aduna yam NIngomba su ai ba aduga wan toksu leiba hai tare
ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧ ꯐꯖꯅ ꯇꯧ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯄꯤꯕꯅꯤ ꯃꯦꯁꯦꯖ ꯑꯃꯁꯨ ꯅꯪ ꯂꯩꯖꯔꯤꯕ ꯍꯣꯠꯅꯖꯔꯤ ꯃꯥꯟ ꯆꯥꯡ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏ ꯀꯠꯊꯣꯛꯈ꯭ꯔꯣ ꯑꯗꯨꯏ ꯁꯟꯗꯦꯅ ꯌꯦꯡꯁꯤꯜꯂꯔꯣꯏꯗꯤ ꯃꯥꯒꯤꯁꯨ ꯀꯠꯊꯣꯛꯇꯧ ꯃꯥꯟꯗꯦ ꯑꯗꯨꯅ ꯁꯨꯝꯕ ꯈꯔ ꯇꯥꯟꯁꯤꯟꯕ ꯈꯣꯠꯆꯟꯕ ꯁꯤꯕꯗꯁꯨ ꯀꯔꯤꯝꯇ ꯄꯨ ꯌꯥꯔꯣꯏꯗꯕ ꯑꯗꯨꯝ ꯌꯥꯎꯔꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏ ꯊꯝꯖꯤꯟꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯃꯣꯅꯦꯇꯥꯏꯖ ꯃꯇꯝꯗ ꯕ꯭ꯂꯦꯛꯇꯒꯤ ꯋꯥꯏꯠ ꯑꯣꯜꯂꯨꯕ ꯃꯥꯡꯈꯤꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗꯕ ꯑꯗꯨꯝ ꯏꯗꯤ ꯑꯃꯨꯛ ꯆꯪꯉꯛꯀꯗ꯭ꯔꯥ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤꯅꯤ ꯑꯗꯨꯅ ꯑꯗꯨꯝꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯀꯥꯟꯁꯤꯗ ꯄꯥꯟꯖꯤꯁꯤꯅ ꯑꯅꯧꯕ ꯇ꯭ꯔꯤꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯍꯥꯏꯗꯅ ꯎꯠꯄ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯃꯊꯪꯗꯅ ꯍꯣꯏꯔꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯃꯣꯏꯗꯤ ꯍꯟꯅꯨꯔꯕ ꯃꯇꯝꯅꯤ ꯍꯟꯅꯨꯔꯀꯥꯟꯁꯤꯗ ꯁꯤꯟꯁꯦ ꯍꯟꯅꯨꯕ ꯑꯃꯒ ꯍꯟꯅꯨꯕꯤ ꯑꯃꯒ ꯁꯤꯟꯅꯤ ꯑꯗꯨꯗ ꯃꯕꯥꯅꯤꯅ ꯉꯥꯡꯅꯔꯤꯕ ꯂꯣꯟꯗꯥꯁꯤꯅꯤ ꯑꯩꯈꯣꯏ ꯍꯦꯛ ꯌꯥꯎꯕꯅꯤ ꯐꯦꯃꯤꯂꯤꯗ ꯇꯧꯕꯗ ꯑꯗꯨꯗ ꯂꯣꯏꯅ ꯃꯆꯥ ꯃꯁꯨꯒ ꯐꯪꯉ ꯂꯣꯏꯔꯀꯥꯟꯗ ꯅꯪꯉꯣꯟꯗ ꯂꯩꯖꯔꯝꯗ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯅ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯄꯅꯦ ꯍꯅꯨꯕꯤꯁꯤꯅ ꯑꯗ ꯍꯅꯨꯕꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯩꯁꯨ ꯅꯪ ꯂꯧꯔꯝꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯅ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯂꯣꯏꯅ ꯐꯪꯅꯔꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯈꯠꯅꯕ ꯆꯩꯅꯕ ꯂꯥꯎꯅꯕ ꯑꯗꯨꯝ ꯌꯥꯎꯕ ꯑꯗꯨꯝ ꯃꯤꯑꯣꯏꯕꯅꯤꯅ ꯃꯃꯥꯒ ꯃꯆꯥꯒ ꯑꯗꯨꯝ ꯈꯠꯅꯅꯤ ꯃꯄꯨꯔꯣꯏꯕꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯗꯨꯝ ꯈꯠꯅꯅꯤ ꯁꯤꯗꯤ ꯍꯧꯅ ꯆꯥꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯈꯠꯅꯅꯤ ꯑꯗꯨꯝ ꯈꯠꯅꯕ ꯁꯥꯎꯕ ꯀꯞꯄ ꯅꯣꯛꯄ ꯁꯤ ꯌꯥꯎꯗꯗꯤ ꯇꯥꯏꯕꯪꯒꯤ ꯂꯤꯆꯠ ꯑꯣꯏꯔꯣꯏꯗꯣꯏꯅꯤ ꯅꯣꯛꯇꯅ ꯂꯩꯔꯒꯗꯤ ꯑꯉꯥꯎꯕꯅꯤ ꯍꯥꯏꯗꯣꯏꯅꯤ ꯀꯞꯇꯅ ꯂꯩꯔꯁꯨ ꯐꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯅꯣꯛꯅꯤꯡꯕ ꯁꯥꯎꯅꯤꯡꯕ ꯀꯞꯅꯤꯡꯕ ꯂꯣꯏꯅ ꯈꯠꯅꯕ ꯆꯩꯅꯕ ꯑꯗꯨꯒꯤ ꯂꯥꯏꯐꯇꯨꯒꯤ ꯃꯍꯥꯎꯅꯤ ꯐꯪꯗꯣꯏꯁꯦ ꯑꯗꯨꯅ ꯍꯟꯅꯨꯔꯀꯥꯟꯗꯨꯗ ꯅꯪꯉꯣꯟꯗ ꯂꯩꯖꯔꯝꯗ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯄꯅꯦ ꯅꯨꯄꯥ ꯍꯟꯅꯨꯕꯁꯤꯅ ꯑꯃꯨꯛ ꯑꯩꯁꯨ ꯅꯪ ꯂꯧꯔꯝꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯅ ꯁꯤꯒꯨꯝꯕ ꯑꯗꯨꯝ ꯊꯣꯛꯇꯕ ꯅꯠꯇꯦ ꯊꯣꯛꯏ ꯐꯥꯒꯤ ꯑꯣꯏ ꯀꯔꯤꯕꯣꯏ ꯉꯥꯡꯅꯕ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯅꯤ ꯍꯧꯖꯤꯛ ꯎꯠꯂꯛꯏꯁꯦ ꯑꯗꯨꯒ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯁꯤꯗ ꯃꯣꯏ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯃꯣꯏ ꯑꯅꯤ ꯑꯍꯨꯝꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯃꯣꯕꯥꯏꯜꯁꯤ ꯄꯥꯏꯔꯒ ꯀꯔꯤ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩ ꯑꯃꯁꯤꯅ ꯍꯥꯏ ꯀꯨꯀꯤꯁꯤꯡꯅ ꯏꯖꯔꯦꯜꯗ ꯁꯧꯒꯠꯂꯤꯁꯤꯕꯨ ꯀꯝꯗꯧꯕ ꯖꯥꯠꯅꯣꯅ ꯑꯗ ꯃꯥꯏ ꯃꯃꯥꯅ ꯍꯥꯏꯔꯦ ꯑꯔꯥ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯅꯕ ꯇꯧꯔꯤ ꯑꯣꯏꯔꯤꯅꯦꯅ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯏꯖꯔꯦꯜꯗꯒ ꯀꯩ ꯄꯨꯔꯤ ꯃꯌꯥꯝꯁꯤꯡꯁꯤꯁꯤ ꯃꯣꯏꯒꯤ ꯑꯗꯨꯝꯕ ꯆꯥꯗꯥ ꯅꯧꯗꯥꯅꯤ ꯂꯣꯁꯤꯡ ꯇ꯭ꯔꯥꯏꯕꯅꯤ ꯀꯥꯏꯅ ꯍꯥꯏꯗꯧꯔꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯀꯥꯞꯅꯕ ꯄꯨꯕ ꯌꯥꯝ ꯁꯤꯡꯕ ꯏꯖꯔꯦꯜꯒꯤꯁꯨꯅꯤ ꯏꯖꯔꯦꯜꯒ ꯐꯤꯂꯤꯄꯤꯟ ꯀꯩꯅꯣꯒ ꯄꯦꯂꯦꯁꯇꯥꯏꯟꯒ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤ ꯏꯁꯨꯁꯨ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯤ ꯏꯖꯔꯦꯜꯅ ꯀꯃꯥꯏꯅ ꯇꯧꯏ ꯄꯦꯂꯦꯁꯇꯥꯏꯟꯅ ꯀꯃꯥꯏꯅ ꯂꯩꯔꯛꯈꯤ ꯁꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯥꯛꯇ꯭ꯔꯁꯨ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯁꯤꯗꯒꯤ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯃꯣꯏꯒꯤ ꯑꯥꯔꯃꯤ ꯑꯣꯏꯅ ꯂꯥꯟ ꯃꯔꯛꯇ ꯊꯥꯖꯤꯟꯕ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯕꯗ ꯊꯥꯖꯤꯟꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯕꯗꯨꯅꯤ ꯑꯗꯨꯅ ꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕ ꯇꯧꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯕꯗꯨꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯁꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯇꯧꯕꯒꯤ ꯁꯤꯟꯅꯤ ꯁ꯭ꯇꯦꯖꯗ ꯃꯥꯅ ꯂꯥꯎꯔꯤꯁꯦ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔꯗ ꯇꯆꯞꯄꯥꯁꯤꯡꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯀꯩ ꯁꯤꯖꯤꯟꯅꯈꯤ ꯐꯣꯇꯣꯁꯣꯞ ꯁꯤꯖꯤꯟꯅꯈꯤ ꯂꯤꯂꯤ ꯂꯥꯎꯕꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯁꯦ ꯃꯌꯥꯝꯅꯤ ꯇꯥꯖ ꯃꯍꯜꯁꯤ ꯍꯧꯀꯤꯞ ꯃꯍꯜ ꯀꯥꯏꯅ ꯊꯥꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯏꯝꯐꯥꯜꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯀꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠ ꯀꯥꯏꯅ ꯖꯥꯠ ꯃꯣꯏꯅ ꯑꯗꯨꯝ ꯊꯥꯕꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯐꯥꯒꯤ ꯑꯣꯏ ꯇꯧꯔꯤꯔꯥ ꯅꯣꯛꯅꯔꯤꯔꯥ ꯃꯌꯥꯝ ꯑꯃ ꯂꯣꯛꯇꯥꯛ ꯄꯥꯠꯀꯁꯦ ꯃꯣꯏ ꯄꯥꯠꯅꯤ ꯀꯥꯏꯅ ꯀꯔꯤ ꯄꯥꯠ ꯀꯌꯥꯝ ꯊꯣꯟꯕ ꯇꯧꯕꯅꯤ ꯑꯗꯨꯅꯤ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯤꯀꯤꯄꯤꯗꯤꯌꯥꯗ ꯁꯣꯝꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯃꯌꯥꯝ ꯑꯃ ꯍꯩꯔꯦ ꯃꯈꯣꯏꯁꯨ ꯍꯩꯕ ꯃꯌꯥꯝ ꯑꯃ ꯂꯝꯀꯥ ꯏꯌꯥꯔꯄꯣꯔꯠ ꯀꯥꯏꯅꯒ ꯊꯣꯠꯆꯟꯕ ꯌꯥꯝ ꯍꯩꯕ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯙꯥꯔꯗ ꯑꯩꯈꯣꯏ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯏꯅ ꯎꯞꯆꯟꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯇꯧꯔ ꯑꯣꯏꯔꯣꯏ ꯑꯗꯨ ꯇꯧꯔꯒꯁꯨ ꯍꯥꯏꯅ ꯑꯍꯩꯕ ꯃꯌꯥꯝꯅ ꯑꯈꯪꯕ ꯃꯌꯥꯝꯅ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅꯤ ꯂꯥꯎꯔꯤꯁꯦ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔꯗ ꯇꯆꯞꯄꯥꯁꯤꯡꯅ ꯈꯨꯠꯂꯥꯏ ꯐꯣꯇꯣꯁꯂꯣꯞ ꯁꯤꯖꯤꯟꯅꯈꯤ ꯂꯤꯂꯤꯑꯅ ꯑꯩꯈꯣꯏꯒꯤ ꯒꯨꯗ ꯐꯦꯁꯇꯤꯚꯦꯜ ꯅꯕꯦꯝꯕꯔꯒꯤ 1ꯗ ꯍꯦꯛ ꯄꯥꯡꯊꯣꯛꯄ ꯃꯗꯨꯒꯤ ꯁꯤꯟ ꯑꯃꯈꯛ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯟꯁꯤꯅ ꯄꯨꯈꯠꯂꯛꯄꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯑꯅꯧꯕ ꯉꯔꯥꯡ ꯂꯣꯟꯁ ꯇꯧꯈꯤꯕ ꯉꯁꯤꯗꯒꯤ ꯐꯣꯡꯕ ꯍꯧꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯒꯤꯅꯤ ꯗꯁꯥꯅꯤ ꯍꯥꯏꯕꯁꯦ ꯗꯁꯥꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃ ꯂꯩꯔꯦ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯟꯇ꯭ꯔꯤ ꯃꯁꯦꯟ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯆꯧꯀ꯭ꯔꯤꯗ ꯑꯗ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯚꯣꯠꯀꯤꯗꯤ ꯋꯥꯁꯛꯄ ꯄ꯭ꯔꯖꯥꯅ ꯌꯥꯝ ꯄꯥꯝꯖꯩ ꯀꯥꯎꯒꯅꯨ ꯑꯅ ꯍꯥꯏꯅꯤ ꯋꯥꯁꯛꯄꯁꯦ ꯑꯩ ꯁꯤ ꯇꯧꯅꯤꯅ ꯍꯥꯏꯕ ꯑꯗꯨꯒ ꯊꯕꯛꯇꯤ ꯑꯝꯇ ꯇꯧꯗꯕ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯚꯣꯠꯀꯤꯗꯤ ꯋꯥꯁꯛꯄ ꯄ꯭ꯔꯖꯥꯅ ꯌꯥꯝꯅ ꯄꯥꯝꯖꯩ ꯀꯥꯎꯒꯅꯨ ꯍꯥꯏꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯄꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯁꯛꯑꯒ ꯇꯧꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯥꯟꯒꯅꯤ ꯍꯥꯏꯕ ꯖꯤꯔꯤ ꯂꯝꯕꯤ ꯍꯧꯖꯤꯛ ꯄꯨꯔꯥ ꯑꯩꯈꯣꯏ ꯂꯩꯈꯣꯝ ꯇꯧꯔꯒ ꯂꯧ ꯎꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯕ ꯑꯗꯒꯤ ꯈꯔ ꯐꯔꯒꯅ ꯎꯐꯨꯟ ꯑꯃꯨꯛ ꯇꯧꯕ ꯑꯃꯨꯛ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕ ꯑꯗꯨꯅ ꯀꯔꯝ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯣꯉꯥꯟꯕ ꯖꯒꯥꯗꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯄꯨꯔꯛꯑꯁꯨ ꯂꯩꯔꯒ ꯆꯍꯤ 63 ꯏꯟꯗꯤꯌꯥꯅ ꯅꯤꯡꯈꯥ ꯆꯟꯕ ꯁꯨꯔꯦ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯁꯦꯝꯕ
mi atopa ding si drainage system pasan Himachal Pradesh to wang chingdra oi moi soil ga koi soil khara khenar mu sia du experts in tanara kana kai do ya ge na pasana semjin ba ya bani du si oidri adu mayam se lei wasak khiba basang da leisna koi People's Chronicle gi ni People's Chronicle ki Thursday theater is na ya machoba electricity ki project ma kamnak ta la ka da MLA minister ga magi no secretary siga what is happening man this was once masi matamama a popular project for power lines masi matam ya popular project popular power lines which karamba never provide any light so far hauji fawda koi gi mai pangan mangandriba adumba project amani haina nokning bagi haji project ki hara ko fum lai sini koi lokta hydro project ki si hana adumba tongan ba forest ki adumba loram de kolam de nga singi newspaper de yori duni anasumba magi clearance loram daba adumba thokpa mayama aduga jiksi sei kuntra matung lore matung da koi kun manga mu sangdok ke habada madu praja singna sangdok pa yaroi kholoi habi achouba wanga musu jikana lariba duni aduna kamaina oigada ke habatung anton ba project leraga sumasi matamam da this was once a popular project for power lines which karamba never provide any light so far na karimta light amta phanga da ba yana popular ba project amani haidana haidane kona lokta ki project leijaba kona su leiba mapani su lei haiba dugi chadinga duga madigi ba kharsaga laiba profit tuga karamba hena phagedage haibadu khanara kanda di commission to una phabra kai da una phage haibadu mayam ji akangai tanabadu matam oiba adu wafam duni ana ngasi di Elite TV gi test so cartoon gi mahau matanga situation jare meng ta video sing bom kana khuram jabulona na kanina bethang jari pinebesh Welcome you all to UNAPA School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.